ꯆꯍꯤꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯂꯥꯟꯖꯦꯟꯅꯔꯒ ꯃꯐꯝꯗꯒꯤ ꯆꯨꯔꯆꯥꯟꯄꯨꯔꯗꯒꯤ ꯁꯦꯔꯧꯗꯒꯤ ꯁꯨꯒꯨꯅꯨꯗꯒꯤ ꯃꯣꯔꯦꯗꯒꯤ ꯋꯥꯡꯖꯤꯡ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯩꯈꯣꯏ ꯄꯨꯟꯅ ꯋꯥꯡꯖꯤꯡꯒꯤ ꯂꯝꯗꯤꯡ ꯍꯥꯏ ꯁ꯭ꯀꯨꯜꯗ ꯈꯥꯡꯉꯕꯣꯛꯀꯤ ꯔꯤꯂꯤꯐ ꯀꯦꯝꯞꯇ ꯑꯩꯈꯣꯏ ꯃꯌꯥꯝꯁꯦ ꯃꯐꯝꯗ ꯆꯥꯏꯅ ꯂꯩꯔꯛꯄꯁꯤ ꯌꯥꯝ ꯀꯨꯏꯔꯦ ꯆꯍꯤ 2 ꯐꯥꯖꯤꯜꯂꯛꯀꯗꯧꯕ ꯂꯥꯟꯁꯤ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛ ꯐꯥꯎꯕ ꯂꯣꯏꯁꯤꯟꯕꯤꯗꯗꯅ ꯑꯩꯈꯣꯏꯁꯦ ꯁꯨꯃꯥꯏꯅ ꯆꯍꯤ ꯆꯨꯞꯄ ꯄꯨꯟꯁꯤ ꯆꯨꯞꯄ ꯀꯌꯥꯝ ꯋꯥꯅ ꯂꯩꯍꯟꯈꯤꯗꯣꯔꯤꯕꯅꯣꯕ ꯁꯔꯀꯥꯔꯅ ꯑꯝꯇꯪ ꯃꯤꯠꯌꯦꯡ ꯆꯪꯕꯤꯔꯒ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯕꯤꯅꯕ ꯍꯣꯠꯅꯕꯤꯔꯒ ꯑꯩꯈꯣꯏꯕꯨ ꯌꯨꯝꯗ ꯃꯣꯔꯦꯗ ꯁꯨꯒꯨꯅꯨꯗ ꯁꯦꯔꯧꯗ ꯑꯩꯒꯤ ꯌꯨꯝꯗ ꯑꯝꯇꯪꯗꯤ ꯂꯩꯍꯟꯕꯤꯅꯕ ꯍꯣꯠꯅꯕꯤꯌꯨ ꯑꯩꯈꯣꯏ ꯌꯥꯝꯅ ꯋꯥꯔꯦ ꯃꯤꯒꯤ ꯌꯨꯝ ꯆꯪꯉꯔꯒ ꯁꯩꯗꯥꯡꯗꯅ ꯅꯤꯗꯅ ꯑꯩꯈꯣꯏꯁꯤꯕꯨ ꯁꯨꯃꯥꯏꯅ ꯀꯌꯥꯝ ꯀꯨꯏꯅ ꯋꯥꯅ ꯂꯦꯟꯗꯣꯏꯅꯣꯕ ꯏꯁꯥꯒꯤ ꯏꯔꯝꯗꯨꯗ ꯆꯔꯥ ꯍꯦꯜꯂꯁꯨ ꯑꯩꯈꯣꯏ ꯂꯩꯖꯔꯨꯔꯒꯦꯕ ꯑꯗꯨꯅ ꯁꯔꯀꯥꯔꯅ ꯍꯧꯖꯤꯛ ꯁ꯭ꯋꯥꯏꯗ ꯌꯨꯝ ꯁꯥꯔꯒ ꯑꯩꯈꯣꯏꯕꯨ ꯂꯩꯍꯟꯕꯤꯅꯦꯅ ꯍꯣꯠꯅꯕꯤꯔꯤꯁꯦ ꯑꯩꯈꯣꯏ ꯂꯩꯖꯔꯣꯏ ꯌꯨम ꯁꯥꯕ ꯇꯥꯔꯕꯗꯤ ꯑꯩꯒꯤ ꯏꯔꯝꯗ ꯑꯩꯒꯤ ꯃꯣꯔꯦꯗ ꯑꯩꯒꯤ ꯂꯩꯍꯧꯔꯤꯕ ꯖꯒꯥꯗꯣ ꯑꯗꯨꯗ ꯑꯩꯒꯤ ꯌꯨꯝ ꯁꯥꯕꯤꯌꯨ ꯑꯩꯈꯣꯏ ꯃꯌꯥꯝꯒꯤ ꯌꯨꯝ ꯁꯥꯕꯤꯌꯨ ꯑꯩꯈꯣই ꯌꯨꯝꯗ ꯍꯟꯖꯟꯅꯤꯡꯉꯤ ꯑꯊꯨꯕꯗ ꯂꯥꯟꯁꯤ ꯂꯣꯏꯁꯤꯟꯕꯤꯔꯒ ꯑꯩꯈꯣꯏꯕꯨ ꯌꯨꯝꯗ ꯍꯜꯍꯟꯕꯤꯌꯨ ꯍꯥꯏꯕꯁꯦ ꯁꯔꯀꯥꯔꯒꯤ ꯃꯥꯏꯀꯩꯗ ꯑꯩꯅ ꯍꯥꯏꯖꯔꯤ Ganunganita, ganunin mo rin. Ano may kilo naman ako. Yari dito. Yari mo